Kangla pauthang miyeng tabiri besungbu taramna okjari pauchede yumpham oiba maruoiba pau khara update tawjari ahanbada Moirang Kampuda Mioi ama Nongmei Kaptuna Hatlamle Mioi amagi yumda sakangdaba singna hand grenade thamjilamle Ngarang numit yungba matung pung 12 tara rom taba matamda Imphal East District ki manung channa laiba Moirang Kampu awang lekaida amuba masugi sweep car amada tongduna lakpa Mioi marina nupa ama Nongmei Kaptuna Hatlamle hari laikhidraba Mioi asigi maming Laisram Malemnganba Elias Thonau sahi 19 apopugi ming El Ibomcha kawi Moirang Kampu awang lekaidagi ni Ngarang laikhidraba Mioi asina mahaka makhuraga loinana Moirang Kampu awang lekaigi lambida chattuna lairingaida Karda tongduna lakpa sakhangdaba Mioi mari aduna Nongmei Kaptuna Hatlambani loinana mahaki makhura adusu Nongmei Kaptuna hatnaba honabadagi Siningchitta Hinghoure hari kanana karigidamak naha asibu Nongmei Kaptuna Hatlamlibano haibagi maramda khangba ngamdri asiba hakjang pulisna lokholaba matung rimski mirel sangda thamkhre hari amaromda ngasi ayu anganbada singjamai police station gi manung chana leiba khagempali hudrom lekai de leiba Mioi amagi yumda sakangdaba Mioi khrana hand grenade ama thamjinlamle hand grenade adu wahina iba se amagi mathakta thamjilambani hari hand grenade thamjilamliba imung asi konjengbam jiten chahi 58 apokpo leikidraba ke chauthar bal khagempali hudrom lekai de leibani sakangdaba Mioi sing aduna ngarang pung 8 makhai rom taba matamda bom adu thamjilambani hari bom thamjilambagi pau police da taklaba matungda police ki bom expert singna laktuna bom adu tekte kaidana lokhatkhre sakangdaba singna bom thamjinlamliba Mioi asi Kaisamthong ACG MLA Nisikan Singh Saphomgi nominee ni hari bom thamjilamba adu yamna kana yaningdaba phongdoktuna ngasi lekaigi mera paibi yauna Mioi kayana lekai adugi community hall da wakan mifam chathakre hari Makatarakpa atopa pau amada outpost tagi lakhiba Nongmei Nepal recover tawre NRFM gi kedar taret phagatpa ngamkhre tha asigi haukiba Nepal gi numidangda Thobal district ki kakmayai da hangba police outpost ta leiba IRB personnel singdagi sakangdaba Mioi singna overpower tawduna laukiba Nongmei mapal gi manungda Nepal di security force na recover tawba ngamkhre hari police ki pauna makatana hai numit adugi numidangda outpost aduda afaba makagi khulai paiba sakangdaba Mioi kunthra rom laklaga SLR taruk amadi AK rifle ahum overpower tawraga pukibani thodok aduda chenabani haiba Mioi ama security force na phahokibani pharba Mioi adudi Moirang Purel mamang lekai dagi hijam ningthem chahi 94 ni mahapu makatana investigation chathabaga loinana ngarang jingnaba mafam kayada operation chathabada ngamu khonggi chingkhongdagi mafam singdagi Nongmei Nepal recover tawba ngamkhibani hari recover tawraba khulai sing adudi AK rifle ahum amadi XLR mangani hari thodok adugi matangda case ama lokotuna makhatana thijinbagi thabak hokre hari nakalamoromda ngarang Imphal East District ki manung chana leiba lamlai police station na konba telong makha lekaida lairamba lalolup NRFM gi lotpham ama security force na thugai khibagal loinana lalolup asigi kedar taret phagatpagal loinana khulai singso phagat khre hari Police ki pauna makhatana hai akaknaba pau ama phangbadagi security force ki apunba teamna mafam aduda sangsinduna lalolup asigi lotpham adu thugaikiba ngamkibani security force na phagalaba Kedar Singh adudi Moirangthem Somakanta Singh Elias Pakwa sahi 13 Thongam Iboton Singh Elias Thawyamba sahi 13 Haisnam Rohit Maitei Elias Mangang Ngamba sahi 12 Yaikhom Inau Elias Singlai sahi 10 Ngamerapkam Jiten Maitei Elias Firepa sahi 13 Ningthaujam Prem Kumar Singh Elias Punsirol sahi 12 amasung Hemam John Singh Elias Athoiba sahi 13 ni hari makoidagi live round 15 yawba magazine ga konana A1 assault rifle ama live round 13 yawba magazine ga konana AK-47 rifle ama live round 12 yawba magazine ga konana insas rifle ani live round 13 yawba magazine ga konana XLR rifle ani bulletproof BP jacket manga mobile phone ahum amadi relet ani recover toba ngamkhibane thodok adugi matangda police na case ama lokotuna makhatana thijin humjinba hokre hari Makatarakpa atopa yamna nungaitaba pau amada moredagi lanjenaraktuna relief camp da leiba Mioi 13 leikhidre Manipur da thokliba lal asina maram oiduna more border town dagi
ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 12 ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯥꯡꯖꯤꯡ ꯀꯣꯟꯗꯣꯝꯄꯣꯛꯄꯤꯒꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 4, ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ ꯂꯥꯡꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 3, ꯑꯀꯥꯝꯄꯥꯠ ꯑꯥꯏꯗꯤꯌꯦꯜ ꯒꯥꯔꯜꯁ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ 5 ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ UFOꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯟꯅ ꯃꯤꯑꯣꯏ 12 ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯤꯗꯅꯤ ꯑꯃꯗꯤ ꯀꯦꯟꯁꯔ ꯂꯩꯅꯥꯅ ꯅꯥꯕꯗꯒꯤ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ ꯂꯥꯡꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕꯤ ꯀꯥꯃꯦꯡ ꯂꯩꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤ ꯂꯥꯌꯦꯡꯕꯤꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯊꯕꯛ ꯀꯌꯥ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ BDFꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯅꯧꯗ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯆꯦꯜꯂꯤꯕ ꯀꯩꯅꯧ ꯊꯣꯡꯊꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ BDF ꯄꯔꯁꯅꯦꯜꯁꯤꯡ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯕꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯩꯅꯧ ꯊꯣꯡꯊꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ W. ꯍꯣꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯝꯊꯤꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯤꯆꯠ ꯑꯁꯤꯗ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ BDF ꯄꯔꯁꯅꯦꯜ 5 ꯈꯛ ꯂꯩꯕ ꯑꯁꯤ ꯂꯧꯊꯣꯛꯅꯕ SP ꯕꯤꯁꯅꯨꯄꯨꯔꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯥꯏꯕ ꯍꯦꯟꯅ ꯄꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠꯂꯥꯏ ꯂꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯀꯩꯅꯧ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯃꯄꯣꯛꯄꯝ ꯕꯤꯔꯄꯇꯤ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ mafam asida lairiba BDF personnel sing lokthokpa yaroi miyamgi apamba asigi mayokta thabak tawraklabadi tidim lambi thingbaga loinana akanba khongjang kaya changsilakani hairakhi. Makatarakpa aroiba update amada N Birena CM pham thadokraba matungda security gi akanba section thawrangsing lokhatkre. Chief Minister N Birena CM pham thadokraba matung ngasi Imphal gi maruoiba mafam kharada security gi akanba section thawrangsing lokhatkre. Maruoina Kangla gi nungsup thangba geta Central Force ki mini machine gun MSG puba gari fawa sizinaduna masing yamlaba Central Force singna ngak senkre. CM pham thadokkhibadagi ngasidagi hogani haina tawramba Manipur Legislative Assembly gi budget session puthoklaroi haina Manipur gi Governor Ajay Kumar Bhallana ngarang che thokrabasu Assembly Complex ki akoibada Security Force na akanba section thawrangsing lokhatli. State asida honglakliba politics ki saktam asida pamdaba thodok thoklakpa yabana section thawrang asi lokhalibra haibo wafam kaya ama lagli. CMN Birena pham thadokraba matung karamba mihutna pham asi pairakadage haiba langtaknaba poknari adum oinamak hojik phawgi oina PR thambagi wafum laitabaga loinana anoba Chief Minister hapnaba khanglakpa laitri haina BJP Manipur Pradesh ki President A Sardana phongdorakhiba laikhrabani.